कार्टूनगी लायेक्पा वाल्ट डिस्नी नहा ओइरिङैदा खबरगी एडिटर कयाना मागी अयेक्पा लाइसिंदु मगुन याउदे हाइना लौबिखिदे। नोंमदी गिरजा अमगी मकोक अमना कार्टून खरा येक्पिनबा माबु नेखि। गिरजादुगी मनाक्ता लैबा उसीना पिकथना लैबा संग मचा अमदा मागी लाई येक्फम ओइखि। मफमदुदा अपिकपा उसी मचा उरुबदा अनौबा मखलगी कार्टून येक्निंगबगी वखल अमा पोलखि। मिकी माउस कौबा कार्टून सी मदुदगी हौखिबनी। पुंसीदा माइ पाक्लबा मियोइसिंगना अचौबा थबक तौरुबा नत्ते। थबक मचा अमबु यामना सिंथानिंगाइ ओइबा मओंगदा तौरुबतनी। मनासु खरा ताथीबा चही मरिखक ngairiba nupa macha amana magi ozana irakpa chithi ama puraduna mayumda halakhi nongwa maduda hairiba marondi nangi nasa tomi si sathina pangi tambada karimata hairaroi mahakpu school sidagi lauthokduna lairik tamba tohalo chithi du paraga mamana asumna paukhum piki aigi isa tomi si tambada karimata hairaroidaba adugumba apangba ngangmakti natte ai isana mabu hayanaba tambigani aduga hairiba angang tomi si saroklaba matamdadi aphawba Thomas Edison asi oirare Thomas Edison si magi punsida khwaina tamnariba lairi khutam asi tha ahum kaktangi matam sangna tamlamki Henry Ford ta mahakna ihana sakhiba car duna maning hannabagi gear hapkadabadu kauthuklami asiguma miyoisingsibu punsida mai thiba phanglaba mi amoina laugadra samasya kya mayoknasanu makhoi mai pakhi khudong thiba amata thengnadana mai pakpu oikhiba natte toigamasung negative oiba maongda wakhal khanba mina haigani makhoi maraibak leiduna tauribani haina mai pakhiba singi wari punamakta sathina mai thiba phangkhibagi wari ngaktani makhoida mi ateiga manadaba magun nama yauri badudi makhoidi khudi thiba thengnarakpada amuk hogatuna manglumda sangsinggani thaudoktudagi nahakna karigumba lawsing khara phanglaga manglumda sangsinbani thabuk makha tawthabani nahakna thengnariba asoibadagi anauba para khara tamlaga thabuk makha tana leptana jathau masagi sahi homfuga teret surakpada kumza lisinga mga samapan taraga marida Thomas Edison gi karkhana du maina tumna saki madugi damak yauba insurance su yamna pi sahi su naha oidraba matamduda magi punsi suppa hotna jarakpa pot punamak sakiduna maikhu oina ka khalakpadu yengluraga man hairakhi sathiba amang ata mathokpagi mamal se yamna wangkhre aikhoigi asoiba pomba maina tumna sakthokre isorbu thagatchari anauba ma aikhoina hojik saba ngamlagani sathina tumna mangkhrabasu madugi matung chaigol ahum leiraga mahakna phonograph puthorakhi magi wakhalsi amuktang yeng mapunsida mai pakpu oiba ngamkhrabasingna thengnakhiba maithibagi khudamsing kharaga hena pakhada utli electric ki bulb puthoknaba hotnakhibada Thomas Edison na soikhiba mai pakhidabasi saurakna masing lising tara romni Henry Ford masagi sahi ne phusurakpa matamda sen pattatlaba sathiba lairaba miyamu oirami Lee Iacocca sahi yankhaiga mari surakpada Henry Ford tuna thabuktagi lauthokki Beethoven asi sahi angang oiringaidadi masada isai haibagi magun amata yaudi haina magi ozana haiki toigumasung khwaidagi fazaraba isai khara mahakna taibangda khudol torammi mi amagi punsida thabak mangam sandaba sarak chahing naiba haibasi thengnadaba yadabani sarak chahing naiba thodok amana midugi thabak taunabagi hena pangal thauna piba maong ohenba sungammi adubu madugumba khudong thiba phangbaduna midubu napal kadaba nolokna satpagi parasu tambi pukningda nungaitaba leibana nahakna apanba khurau senba matang amabu namthektuna satnanabagi thauna amasung pukningi thajaba pirai mai pakpa langamdaba mi oiba tamu mikha thaba mai thiba oiba tamganu akiba masung singnabana pukningi mathau tawbada yathatpa pi setback ama thengnakraba matungda nasana nasada asumna hangjo thengnakhriba thodoksidagi aina kari para phare loksing phangle madumna tawrabada nahak thengnariba khurau adubu mathang
ꯑꯋꯥꯡꯕ ꯑꯃ ꯀꯥꯅꯅꯕꯒꯤ ꯀꯩꯔꯥꯛ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯈꯜꯂꯕꯗꯤ ꯅꯍꯥꯛꯁꯤ ꯃꯥꯏꯊꯤꯔꯕ ꯃꯤꯅꯤ ꯈꯟꯖꯔꯕꯗꯤ ꯃꯗꯨ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝꯂꯣꯏ ꯈꯜꯂꯕꯗꯤ ꯅꯪꯅ ꯃꯗꯨ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯅꯤꯡꯕ ꯑꯗꯨꯒ ꯃꯗꯨ ꯉꯝꯃꯣꯏ ꯅꯪꯅ ꯈꯟꯖꯔꯕ ꯃꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯃꯥꯏ ꯄꯥꯛꯂꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯥꯏꯊꯤꯔꯒꯅꯤ ꯈꯟꯖꯔꯕ ꯅꯪ ꯄꯨꯔꯥ マイꯊꯤꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤ ꯃꯤ ꯑꯃꯅ ꯑꯆꯦꯠꯄ ꯋꯥꯈꯜꯗꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯍꯧꯈꯤ꯫ ꯃꯁꯤ ꯃꯤ ꯑꯃꯅ ꯅꯤꯡꯂꯤꯕ ꯋꯥꯈꯜꯗ ꯂꯩꯔꯦ꯫ ꯑꯇꯩꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤ ꯈꯟꯖꯔꯕꯗꯤ ꯅꯪꯅ ꯃꯈꯣꯏꯗꯒꯤ ꯍꯦꯜꯂꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯐꯒꯠꯅꯕ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯅꯊꯟꯇꯒꯤꯅ ꯄꯨꯛꯅꯤꯡꯗ ꯁꯣꯏꯔꯣꯏ ꯈꯟꯅ ꯊꯥꯖꯒꯅꯤ ꯅꯍꯥꯛ ꯃꯅꯥ ꯃꯊꯨꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ꯫ ꯄꯨꯟꯁꯤ ꯂꯥꯟꯐꯝꯗ ꯑꯣꯏꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯟꯉꯝꯕ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯑꯃꯁꯨꯡ ꯈꯣꯡ ꯌꯥꯡꯕ ꯈꯛꯇꯅ ꯃꯥꯏ ꯄꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯂꯛꯀꯅꯤ ꯃꯇꯝ ꯑꯃꯗ ꯂꯥꯟꯉꯝꯕ ꯃꯤꯗꯨ ꯉꯝꯒꯅꯤ ꯈꯟꯕ ꯃꯤ ꯍꯦꯛꯇ ꯑꯣꯏꯔꯝꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯈꯨꯗꯣꯜ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯗ ꯌꯦꯡꯂꯨꯔꯕꯗꯤ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯃꯑꯣꯡꯗ ꯂꯩ꯫ ꯃꯤꯑꯣꯏꯕꯗꯤ ꯎꯆꯦꯛꯀꯨꯝ ꯄꯥꯏꯕ ꯉꯝꯗꯦ, ꯀꯕꯣꯀꯩꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯗꯦ, ꯒꯨꯝꯚꯤꯔꯒꯨꯝꯅ ꯏꯔꯣꯏꯕ ꯉꯝꯗꯦ, ꯑꯗꯨꯒ ꯌꯣꯡꯒꯨꯝꯅ ꯎ ꯀꯥꯕꯁꯨ ꯍꯩꯇꯦ꯫ ꯃꯤꯑꯣꯏꯕꯗ ꯏꯒꯜ ꯎꯆꯦꯛꯀꯤ ꯃꯤꯠ ꯑꯊꯧꯕꯗꯨ ꯄꯥꯟꯗꯦ, ꯑꯗꯨꯒ ꯀꯩꯖꯦꯡꯂꯥꯡꯒꯤ ꯑꯊꯧꯕ ꯈꯨꯖꯤꯜ ꯑꯃꯁꯨꯡ ꯃꯌꯥ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯗꯦ꯫ ꯍꯛꯆꯥꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯨꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯁꯥ ꯉꯥꯛꯆꯅꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗꯦ꯫ ꯄꯤꯛꯈ꯭ꯔꯕ ꯇꯤꯜ ꯃꯆꯥ ꯑꯃꯅꯁꯨ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯈꯜ ꯈꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯤꯑꯣꯏꯕꯗ ꯄꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯅꯕꯒꯤ ꯄꯥꯡꯒꯜ ꯄꯤꯔꯝꯕ ꯑꯁꯤꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯨꯝꯒꯗꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯦꯝꯒꯠꯆꯕ ꯉꯝꯃꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯥ ꯉꯥꯁꯤꯡꯗꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯁꯥ ꯆꯨꯁꯤꯟꯅꯅ ꯂꯩꯈꯤꯅꯕ ꯇꯧꯏ꯫ ꯑꯋꯥꯕꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤ ꯈꯔ ꯈꯛꯇꯅ ꯃꯁꯤꯒꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯕꯨ ꯑꯌꯧꯕꯤ ꯊꯥꯛꯇ ꯀꯥꯟꯅꯕꯗꯨ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯀꯧꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯒꯤ ꯃꯥꯏ ꯄꯥꯛꯇꯕ ꯃꯤꯁꯤ ꯃꯈꯜ ꯑꯅꯤ ꯂꯩ: ꯊꯕꯛꯇꯤ ꯇꯧꯕ ꯑꯗꯨꯒ ꯋꯥꯈꯜꯗꯤ ꯑꯃꯨꯛꯇꯁꯨ ꯃꯨꯟꯅ ꯈꯟꯊꯗꯕ, ꯑꯃꯁꯨꯡ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯇꯧꯗꯕ ꯃꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯁꯛꯇꯤꯕꯨ ꯁꯤꯖꯤꯟꯅꯗꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯦꯝ ꯇꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯨꯝꯕꯅꯤ, ꯂꯩꯆꯤꯟꯗ ꯇꯦꯟ ꯀꯥꯞꯄꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯦꯐꯦꯇꯦꯔꯤꯌꯥꯒ ꯄꯥꯡꯈꯛꯅꯤ꯫ ꯅꯁꯥꯒꯤ ꯄꯨꯈꯝ ꯑꯃ ꯄꯥꯏꯖꯔꯒ ꯆꯥꯅꯤꯡꯕ ꯃꯊꯦꯜꯁꯤꯡ ꯂꯧꯖꯗꯨꯅ ꯂꯥꯛꯂꯒ ꯑꯔꯣꯏꯕꯗ ꯄꯣꯠꯀꯤ ꯃꯃꯜ ꯄꯤꯔꯝꯕ ꯑꯗꯨꯅꯤ꯫ ꯁꯦꯜ ꯄꯤꯊꯣꯛꯄ ꯄꯥꯝꯂꯤꯕ ꯃꯈꯩ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡꯗꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯅꯤ꯫ ꯀꯦꯐꯦꯇꯦꯔꯤꯌꯥꯗ ꯆꯪꯂꯒ ꯃꯤꯅ ꯅꯪꯕꯨ ꯁꯦꯕꯥ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯆꯥꯅꯕ ꯄꯣꯠꯇꯤ ꯄꯨꯔꯛꯂꯣꯏ꯫ ꯄꯨꯟꯁꯤꯁꯤꯁꯨ ꯑꯗꯨꯒ ꯑꯝꯍꯥꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯄꯣꯠꯇꯨ ꯈꯜꯂꯒ ꯂꯧ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯃꯜꯗꯨ ꯄꯤꯊꯣꯛꯑꯝꯃꯨ꯫ ꯄꯨꯟꯁꯤꯁꯤꯗ ꯑꯄꯥꯝꯕ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯊꯥꯗꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡꯒꯤ ꯑꯣꯟꯊꯣꯛꯅ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯄꯟꯊꯨꯡ ꯑꯣꯏꯅ ꯐꯪꯂꯤꯕ ꯂꯥꯏꯕꯛꯅ ꯅꯣꯡꯗꯝꯂꯕ ꯄꯣꯠ ꯍꯥꯏꯕꯁꯤ ꯇꯟꯖꯥ ꯆꯥꯔꯨꯗꯨꯅ ꯐꯪꯕ ꯄꯣꯠ ꯅꯠꯇꯦ꯫ ꯃꯤ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯐꯪꯂꯛꯄꯅꯤ꯫ ꯃꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯐꯪꯕ ꯄꯣꯠ ꯑꯣꯏꯗꯦ꯫ ꯃꯁꯤꯗꯤ ꯍꯣꯠꯅꯔꯒ ꯇꯥꯟꯅꯔꯒ ꯐꯪꯕ ꯄꯣꯠ ꯑꯣꯏ꯫ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯁꯥꯒꯤ ꯋꯥ ꯃꯁꯥꯅ ꯀꯛꯆꯕ ꯃꯥꯜꯂꯤ꯫ ꯄꯨꯟꯁꯤꯁꯤ ꯑꯄꯥꯝꯕ ꯈꯟꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯊꯥꯗꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯅꯤꯁꯤ ꯄꯨꯟꯅ ꯍꯥꯏꯕꯁꯤꯗꯅꯤ꯫ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇ ꯄꯨꯟꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯊꯥꯗꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯋꯥꯐꯝꯗꯤ ꯀꯗꯥꯏꯗ? ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯅ ꯂꯧꯔꯣꯏꯗꯕ, ꯊꯥꯗꯣꯛꯑꯣꯏꯗꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯑꯄꯥꯝꯕ ꯈꯟꯅꯤꯡꯉꯥꯏ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯤꯕꯅꯣ? ꯀꯥ ꯍꯦꯟꯅ ꯆꯥꯃꯟ ꯊꯛꯃꯜꯂꯕ ꯃꯤꯗꯨ ꯍꯦꯟꯅ ꯅꯣꯏꯃꯟꯕ ꯃꯤ ꯑꯣꯏꯕ ꯄꯥꯝꯂꯕꯅꯤ꯫ ꯃꯗꯨ ꯃꯥꯒꯤ ꯆꯣꯏꯁ ꯑꯣꯏꯔꯦ꯫ ꯉꯁꯤ ꯌꯨ ꯍꯦꯟꯅ ꯊꯛꯆꯤꯜꯂꯤꯕꯗꯨ ꯅꯣꯡꯉꯥꯜꯂꯒ ꯀꯣꯛ ꯆꯤꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨ ꯃꯤ ꯃꯁꯥꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯖꯔꯒꯦ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯠꯄ ꯄꯥꯝꯂꯕꯅꯤ꯫
ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯔꯤꯕꯗꯨ ꯃꯗꯨꯒꯤ ꯃꯥꯟꯅꯕ ꯁꯥꯖꯠꯀꯤ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯅꯤꯡꯗꯨꯅ ꯇꯧꯔꯨꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗꯃꯛ ꯐꯅꯕ ꯈꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯃꯈꯣꯏꯅ ꯐꯅ ꯈꯜꯂꯛꯇꯅꯕꯒꯤ ꯆꯦꯄꯥꯎ ꯇꯧꯔꯨꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯒꯤ ꯐꯜ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠ ꯈꯟꯕ ꯌꯥꯏ, ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯅꯤ, ꯃꯤꯅ ꯊꯤꯡꯕ ꯉꯝꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯇꯧꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯑꯣꯏꯔꯦ꯫ ꯃꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯃꯤ ꯑꯇꯣꯞꯄꯒ ꯈꯦꯟꯅꯅ ꯂꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯅ ꯐꯪꯏ꯫ ꯃꯗꯨ ꯑꯣꯏꯅꯅꯕ ꯑꯄꯥꯝꯕ ꯈꯟꯕꯗꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯁꯥꯐꯨ ꯁꯥꯕ ꯃꯤ ꯑꯃꯅ ꯃꯥꯅ ꯁꯥꯅꯤꯡꯂꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯣꯠ ꯁꯥꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯏ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯏꯁꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯣꯏꯍꯟꯅꯕ ꯁꯦꯝꯕ ꯌꯥꯏ꯫ ꯄꯥꯝꯐꯥꯠꯇ꯭ꯔꯕꯁꯨ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗ ꯆꯠꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯀꯌꯥꯁꯨ ꯄꯨꯟꯁꯤꯗ ꯂꯩ꯫ ꯄꯨꯟꯁꯤꯁꯤ ꯆꯨꯝꯅꯒꯤ ꯍꯔꯥꯎꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯊꯣꯛꯄꯤ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤꯗ ꯑꯋꯥ ꯃꯩꯁꯥ ꯑꯃꯁꯨꯡ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯇꯥꯡ ꯀꯌꯥꯁꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯈꯜꯂꯨꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯅꯕ ꯉꯥꯛꯇ ꯑꯣꯏꯕꯁꯨ ꯌꯥꯎꯏ꯫ ꯂꯥꯟꯖꯗꯕ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯕ ꯁꯦꯝꯂꯨꯕꯒꯤ ꯁꯛꯇꯤ ꯋꯥꯡꯕꯗ ꯑꯣꯏꯕ, ꯈꯨꯗꯝ ꯑꯣꯏꯅ ꯍꯛꯆꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯨꯅ ꯁꯨꯕ ꯆꯠꯄ ꯉꯝꯗꯕ ꯑꯃꯁꯨꯡ ꯃꯄꯣꯛꯉꯩꯗꯒꯤ ꯑꯣꯏꯅ ꯁꯣꯏꯅꯥꯏꯅ ꯄꯣꯛꯂꯛꯄ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯊꯥꯛꯀꯤ ꯏꯃꯨꯡꯗ ꯄꯣꯛꯂꯨꯒꯦ ꯍꯥꯏꯅ ꯑꯄꯥꯝꯕ ꯈꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯣꯏꯅꯤꯡꯗꯕ ꯄꯥꯝꯗꯕ ꯐꯤꯚꯝꯗ ꯄꯣꯛꯂꯨꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏꯕꯛ ꯂꯩꯔꯤꯕ ꯐꯤꯚꯝꯗꯨꯗ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯀꯞꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤꯚꯝꯗꯨꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯊꯕꯛ ꯃꯈꯥ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ? ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯐꯤꯔꯦꯞꯇꯨ ꯅꯁꯥꯅ ꯂꯧꯕ ꯇꯥꯏ꯫ ꯅꯣꯡ-ꯆꯤꯡ ꯊꯥꯡꯗꯕ ꯑꯇꯤꯌꯥ ꯇꯁꯦꯡ ꯇꯁꯦꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯍꯤ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯇꯝꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯇꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯇ ꯁꯤꯠꯇꯨꯅ ꯂꯩꯖꯔꯕꯁꯨ ꯍꯤꯁꯤꯡ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗ ꯆꯠꯅꯔꯤ꯫ ꯀꯔꯤ ꯃꯔꯝꯅꯅꯣ? ꯍꯤꯗ ꯇꯤꯡꯂꯤꯕ ꯄꯥꯜ ꯑꯗꯨ ꯈꯟꯒꯠꯄꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯃꯥꯟꯅꯗꯦ, ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯦꯟꯅꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯥꯜꯗꯨ ꯈꯟꯒꯠꯄꯒꯤ ꯃꯑꯣꯡꯗꯨꯗꯤ ꯍꯤꯔꯣꯏꯗꯨꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯅꯨꯡꯁꯤꯠꯄꯨꯗꯤ ꯁꯤꯠꯍꯜꯂꯨꯕ ꯉꯝꯗꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯤꯗ ꯄꯥꯜ ꯈꯟꯕꯒꯤ ꯃꯑꯣꯡ ꯈꯨꯈꯜꯗꯨꯗꯤ ꯑꯩꯈꯣꯏ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯕ ꯉꯝꯃꯤ꯫ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ, ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯡꯁꯤ ꯃꯤ ꯃꯤꯗꯨꯒꯤ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯊꯧꯅꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯇꯤ꯫ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤ ꯑꯐꯕ ꯐꯤꯚꯝ ꯇꯟꯖꯥꯗꯨ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯜꯂꯨꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯕ ꯋꯥꯈꯜ ꯑꯗꯨ ꯑꯄꯥꯝꯕ ꯑꯃꯗ ꯆꯠꯄ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯂꯨꯕꯒꯤ ꯑꯄꯥꯝꯕ ꯈꯟꯒꯗꯕ ꯄꯣꯠꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ, ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯑꯣꯏꯅꯕ ꯊꯕꯛ ꯇꯧꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝꯅ ꯑꯣꯏꯍꯟꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯣꯛꯍꯟꯗꯨꯅꯅꯤ꯫ ꯆꯨꯝꯊꯥꯡ ꯊꯣꯛꯍꯟꯕꯗ ꯅꯣꯡꯁꯨ ꯅꯨꯡꯁꯥ ꯃꯉꯥꯜꯁꯨ ꯑꯅꯤꯃꯛ ꯆꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯃꯁꯤꯒ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ꯫ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯣꯠ ꯑꯅꯤꯃꯛ ꯌꯥꯎꯔꯤ꯫ ꯄꯨꯟꯁꯤꯒꯤꯁꯨ ꯑꯐꯕ ꯐꯠꯇꯕ, ꯑꯃꯝꯕ ꯑꯉꯥꯟꯕ ꯍꯥꯏꯕ ꯃꯇꯥꯡ ꯃꯇꯥꯡ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯇꯥꯡ ꯊꯦꯡꯅꯔꯛꯄꯗ ꯃꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯦꯡꯅꯕ ꯉꯝꯂꯕꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤ꯫ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯉꯝꯗꯨꯅ ꯆꯠꯄ ꯉꯝꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯕꯛꯇꯨ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯍꯟꯕ ꯌꯥꯏ꯫ ꯁꯦꯟꯠ ꯂꯨꯏ ꯋꯥꯔꯜ ꯐꯦꯌꯔ ꯑꯃꯗꯤ ꯔꯤꯆꯥꯔꯗ ꯕ꯭ꯂꯦꯛꯅꯤꯗꯦꯟꯅ ꯚꯥꯔꯠꯀꯤ ꯆꯥ ꯑꯁꯤ ꯌꯣꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠ ꯑꯣꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯒꯤ ꯆꯥ ꯑꯁꯥꯕꯗꯨ ꯊꯛꯇꯨꯅ ꯃꯍꯥꯎ ꯇꯧꯅꯤꯡꯂꯝꯗꯦ꯫ ꯃꯅꯥꯛꯇꯨꯗ ꯊꯛꯅꯅꯕ ꯑꯏꯪꯕ ꯄꯣꯠ, ꯑꯥꯏꯁꯀ꯭ꯔꯤꯝ ꯌꯣꯟꯕ ꯃꯤꯁꯤꯡꯗꯤ ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯄꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫
ꯃꯗꯨ ꯎꯔꯨꯔꯒ ꯃꯥꯒꯤ ꯆꯥ ꯑꯗꯨꯁꯨ ꯎꯟꯅ ꯍꯥꯞꯂꯒ ꯑꯏꯪꯕ ꯆꯥ ꯑꯣꯏꯅ ꯄꯨꯊꯣꯛꯅꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯗꯨꯅ ꯆꯥ ꯃꯍꯤꯗ ꯆꯤꯅꯤ ꯈꯔꯒ ꯎꯟ ꯈꯔꯒ ꯍꯥꯞꯇꯨꯅ ꯃꯗꯨ ꯊꯛꯅꯅꯕꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯗꯨ ꯊꯛꯂꯨꯕꯗ ꯍꯥꯎꯔꯦ, ꯃꯤ ꯑꯌꯥꯝꯕꯁꯨ ꯄꯥꯝꯅꯔꯛꯂꯦ꯫ ꯎꯟꯅ ꯍꯥꯞꯄ ꯑꯏꯪꯕ ꯊꯛꯅꯅꯕ ꯆꯥ ꯄꯨꯊꯣꯛꯈꯤꯕꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯅꯤꯡꯕ ꯃꯑꯣꯡ ꯑꯃ ꯆꯠꯄ ꯉꯝꯗꯕ ꯎ ꯊꯥꯡꯖꯤꯡ ꯃꯔꯨꯒꯨꯝꯕ ꯄꯣꯠ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ꯫ ꯎ ꯊꯥꯡꯖꯤꯡꯒꯤ ꯃꯔꯨꯗꯨꯅ ꯃꯍꯥꯛ ꯎꯖꯥꯎ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯅꯠꯇ꯭ꯔꯒ ꯈꯩꯔꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯍꯥꯏꯕ ꯊꯕꯛ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯉꯝꯖꯗꯦ꯫ ꯃꯤꯑꯣꯏꯕꯗꯤ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯄꯥꯝꯕ ꯈꯟꯖꯕ ꯉꯝꯃꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯈꯣꯏꯗ ꯆꯝꯄ꯭ꯔꯥ ꯄꯤꯕꯤꯔꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯃ ꯇꯧꯕ ꯌꯥꯏ꯫ ꯀꯪꯍꯜꯂꯒ ꯊꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯤ ꯑꯣꯏꯅ ꯁꯨꯝꯒꯦꯔꯥ ꯑꯄꯥꯝꯕ ꯑꯃ ꯇꯧꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯁꯣꯏꯔꯛꯂꯕꯗ ꯃꯗꯨ ꯀꯔꯤꯒꯨꯝꯕꯗ ꯇꯧꯁꯨ ꯇꯧꯒꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯃꯗꯨꯗ ꯗꯥꯏꯇ ꯃꯁꯛ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯅꯤꯡꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛꯇꯨ ꯆꯠꯊꯕ ꯌꯥꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯅ ꯈꯟꯒꯗꯕ ꯑꯣꯏ꯫ ꯃꯤ ꯑꯃꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯜꯂꯤꯕ ꯒꯨꯟꯁꯤꯡ꯫ ꯑꯍꯥꯟꯕꯗ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯒꯤ ꯄꯟꯊꯨꯡ ꯐꯪꯅꯤꯡꯕꯒꯤ ꯑꯀꯟꯕ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯅꯤꯡꯕꯒꯤ ꯄꯨꯛꯅꯤꯡ ꯏꯊꯤꯜꯕꯨ ꯄꯣꯛꯂꯛꯏ꯫ ꯅꯦꯄꯣꯂꯤꯌꯟ ꯍꯤꯜꯁꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯕ ꯉꯝꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯊꯥꯖꯕ ꯊꯝꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯃꯗꯨꯒꯤ ꯄꯟꯊꯨꯡ ꯐꯪꯕ ꯉꯝꯃꯤ꯫ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯅꯕ ꯀꯥꯟꯅꯕ ꯂꯥꯏꯋꯥ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯣꯡꯃ ꯅꯍꯥ ꯑꯃꯅ ꯁꯣꯀ꯭ꯔꯦꯇꯤꯁꯇ ꯍꯥꯏꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯥꯛꯎ ꯑꯗꯨꯒ ꯃꯗꯨꯗ ꯑꯣꯏꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯅ ꯃꯥꯅ ꯅꯍꯥꯗꯨꯗ ꯍꯥꯏ꯫ ꯂꯥꯛꯂꯦ, ꯎꯅꯔꯦ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯔꯛꯅꯕ ꯃꯥꯅ ꯅꯍꯥꯗꯨꯗ ꯍꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯃꯉꯛꯁꯝ ꯌꯧꯅ ꯂꯨꯅ ꯀꯨꯝꯊꯔꯒ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯅ ꯅꯍꯥꯗꯨꯕꯨ ꯂꯨꯁꯝꯗ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯤ꯫ ꯐꯥꯔꯤꯕꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯅꯍꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯁꯣꯀ꯭ꯔꯦꯇꯤꯁꯇꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯍꯥꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯒꯗꯧꯅ ꯋꯥꯔꯕ ꯃꯇꯥꯡꯗꯨꯗ ꯅꯍꯥꯗꯨꯒꯤ ꯃꯀꯣꯛꯇꯨ ꯏꯁꯤꯡ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯍꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯇꯧꯕꯁꯤ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯅꯨꯡꯁꯥꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯟꯕꯁꯤꯅꯤ꯫ ꯁꯣꯀ꯭ꯔꯦꯇꯤꯁꯅ ꯃꯉꯣꯟꯗ ꯍꯪꯂꯛꯈꯤ, ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯈꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯡꯁꯤꯠꯅꯤ꯫ ꯁꯣꯀ꯭ꯔꯦꯇꯤꯁꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯅꯤ ꯅꯪꯅ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯩꯋꯥ꯫ ꯅꯍꯥꯛꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯅꯨꯡꯁꯤꯠ ꯐꯪꯅꯤꯡꯕꯒꯤ ꯃꯇꯧꯒꯨꯝ ꯅꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯗ ꯊꯋꯥꯏ ꯂꯨꯞꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯅꯤꯡꯕꯒꯤ ꯑꯀꯟꯕ ꯑꯄꯥꯝꯕꯗꯨ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯩ ꯑꯔꯣꯟꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯄꯥꯎꯇꯥꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯀꯟꯕ ꯑꯄꯥꯝꯕ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯜ ꯊꯕꯛ ꯑꯃ ꯃꯍꯩ ꯌꯥꯟꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯩ ꯃꯆꯥ ꯑꯃꯅ ꯃꯩꯁꯥ ꯌꯥꯝꯅ ꯄꯤꯕ ꯉꯝꯗꯕꯒꯨꯝ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯍꯛꯆꯤꯟꯗ꯭ꯔꯕꯗꯤ ꯑꯆꯧꯕ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯍꯟꯕ ꯉꯝꯂꯣꯏ꯫ ꯇꯧꯒꯅꯤ ꯍꯥꯏꯈ꯭ꯔꯒ ꯋꯥ ꯉꯥꯛꯄ꯫ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯏ ꯄꯥꯛꯂꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯍꯟꯅꯕ ꯇꯧꯔꯨꯅꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯜ ꯌꯥꯝꯕ ꯃꯤꯅ ꯁꯤꯡꯊꯥꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯅꯕ ꯇꯧ꯫ ꯁꯛꯂꯣꯟ ꯍꯣꯡꯗꯕ ꯑꯃꯁꯨꯡ ꯆꯥꯅꯤꯡ ꯇꯥꯕ ꯍꯥꯏꯕ ꯋꯥꯈꯜ ꯌꯨꯝꯕꯤ ꯑꯅꯤꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯖꯕꯥꯟ ꯉꯥꯛꯄ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯦꯝꯒꯠꯂꯤꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕꯁꯤ꯫ ꯃꯦꯅꯦꯖꯔ ꯑꯃꯅ ꯃꯥꯒꯤ ꯁ꯭ꯇꯥꯐꯀꯤ ꯃꯤ ꯑꯃꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯁꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤ꯫ ꯅꯪꯅ ꯁꯦꯜ ꯃꯥꯡꯂꯕ ꯐꯥꯎꯕ ꯍꯥꯏꯈꯤꯕ ꯖꯕꯥꯟ ꯍꯣꯡꯗꯕ ꯑꯗꯨ ꯅꯍꯥꯛꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯅꯤ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯄ ꯖꯕꯥꯟ ꯇꯧꯗꯕꯒꯤ ꯊꯕꯛ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯆꯥꯅꯤꯡ ꯇꯥꯕ ꯋꯥꯈꯜ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯥꯏꯐꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯁꯨꯡ ꯂꯧꯔꯤꯕ ꯐꯤꯔꯦꯞꯀꯤ ꯃꯍꯩ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯋꯥꯈꯜꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯍꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯅ ꯂꯦꯞꯆꯒꯗꯕ ꯑꯣꯏ꯫ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗꯨꯅ ꯇꯟꯖꯥ ꯆꯥꯔꯨꯗꯨꯅ ꯑꯣꯏꯈꯤꯕ ꯄꯣꯠ ꯅꯠꯇꯦ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯨꯈꯜꯒꯤ ꯐꯜꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯊꯕꯛ ꯇꯧꯕꯗ ꯖꯕꯥꯟ ꯊꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯊꯣꯏꯅꯅꯕ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯒ ꯄꯣꯗꯅꯕ ꯁꯥꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯅ ꯈꯦꯟꯅꯕ ꯑꯃ ꯂꯩꯔꯤ꯫
ꯑꯩꯈꯣꯏꯅ ꯊꯣꯏꯅꯅꯕ ꯁꯥꯟꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯁꯨꯡ ꯊꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯅ ꯄꯥꯟꯖꯜ ꯄꯣꯗꯅꯕ ꯈꯟꯗꯨꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯑꯁꯣꯟꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯄꯣꯗꯅꯕ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯐꯪꯗꯅꯕ ꯋꯥꯈꯜꯗ ꯁꯥꯟꯅꯩ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯟꯖꯜ ꯊꯣꯏꯕ ꯑꯗꯨꯗꯤ ꯄꯥꯝꯗꯕ ꯌꯥꯎꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯕꯗ ꯄꯤꯒꯗꯕ ꯃꯃꯜꯗꯨ ꯄꯤꯅꯅꯕꯒꯤ ꯊꯧꯗꯥꯡ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯁꯤꯡ ꯌꯥꯝꯗꯦ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯗꯤ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯅꯅꯕ ꯁꯥꯖꯦꯟ ꯀꯟꯅ ꯁꯥꯟꯅꯗꯨꯅ ꯑꯃꯁꯨꯡ ꯇꯧꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯊꯣꯏꯅꯅꯕ ꯁꯥꯟꯅꯕꯗ ꯄꯨꯛꯅꯤꯡꯒꯤ ꯑꯀꯟꯕ ꯏꯊꯤꯜꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯄꯣꯗꯅꯕ ꯁꯥꯟꯅꯕꯅ ꯅꯨꯡꯁꯥ ꯊꯤꯕ ꯋꯥꯈꯜꯒ ꯂꯝꯖꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯐꯔꯦ ꯍꯥꯏꯕ ꯇꯟꯖꯥ ꯆꯥꯕ ꯂꯩꯇꯦ꯫ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯛꯂꯣꯏ꯫ ꯂꯝꯊꯨꯡꯐꯝ ꯑꯃ ꯌꯧꯅꯅꯕ ꯅꯪꯅ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯄꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯕꯗꯨ ꯌꯥꯔꯣꯏ꯫ ꯅꯠꯇ꯭ꯔꯒ ꯍꯤꯗꯨ ꯍꯤꯊꯥꯡꯐꯝꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯊꯝꯂꯕꯁꯨ ꯄꯟꯊꯨꯡ ꯇꯥꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯅꯨꯡꯁꯤꯠꯀ ꯇꯨꯡꯏꯟꯅꯗꯨꯅ ꯇꯦꯡꯕꯥꯡꯗꯨꯅ ꯍꯤ ꯍꯣꯟꯕ ꯃꯇꯥꯡꯁꯨ ꯌꯥꯎꯏ꯫ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯅ ꯋꯥꯅ ꯍꯣꯟꯕ ꯇꯟꯖꯥꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯤ ꯍꯣꯟꯗꯕꯗꯤ ꯌꯥꯗꯦ꯫